Jacob mabuktu makutnam na paraga tapna hugulai. Ayo as. Phone di sukungalaga. Hello, mama. Rani na. Tahi kay turagi sana. Kay saudi tuition mani. Iyam dalaw imangaram magi. Ngayak lalaki. Karigino. Os thamagayari. Hello. Sana. Masih ngang sidi. Jacob na. Bye. Ay di nung masaraga imada tonda. Prostitute ni adunia dani tantukray kibani. Aduga asyo mamalura mali. Roger ngauri. Ay di kang labani. Mahaswi nang na oram gani habise. Ay di laknaruki laga. Wari. Ay ko na phone torage. Nang su yuga ngokthar lerami. Nupa ni kayo na. Oh, nga hauro. Nangi jacket ang malayag pa ni. O hiyang lako porage. Iyarbek tiya haure. Wari. Ay siyong dahalage. Ohan kro. Nasa tuwing di. Jacob su Roger yung ngauri kang wana manabiru tre. Nokmi ramdudagi tholai. Ngihaki matung mahimyor na Rani amadi sati na mahigaw pirami. Rani na yamdahan at siyang natagay nang sidi. Jacob na Mama, nang sine ay nangayaki saraga pangay haraga mibig ta tantok lerami. Nang wase utangam japonde tantokre atukay dorage ama lauraga lore. Yari ama loba. Ay mayim chapra natraga phone dara wari sanakige. Mi enjang thong thakpa yam chi haygani. Is may tegi cha enjang pam da bisana mahawi yam na khangla boire. Hojikti ay susaba khrekhrei nare. Ahawsu yam horami. Nahan gi charu drisa apang warami. Jati sinok laga. Hawbani. Isusana ay koy mategi mathilu koise. Atopa lamgi mina phawba pamnaribani. Oy agabo sidayde ishu chatharadawni. Rani na Hoy adu ichabu kai janinge kai thongalauge. Jacob suktoklaga Os atay ni thongba janinge. Yare ay chakalamde ngihakta pathawge. Hoy pathawro. Jacob magi kayo baga mafiga hongda kay amungduda upsilaga tumkirami. Lisu tona matam khara hotel yaugdabaduda bitlay tramali changludre. Duty lorduna mahimda dumhalae. Namittu family punna chaksaminarami. Rasna Sana handak nga mo kayang kuy na laydoriba. Jacob na Handagte atopada shooting torage. Li na nokmi. Handagte error fangdre ne. Jacob pairap na. Aduga dorage. Nungai bide. Forage no. Ay kishun bide. Rani na. Hoida ichana desum laulaya ponte. Li na. Hik chatlaso acting do krawat pa aduine. Jacob na ay body chadobuza. Ras na ihe nayamana nungsidana laknaraga. Jacob na karim na ba musyawani ay kuy tamose matong mandana. Li na ada nang shooting sa pada ay sangwahal ka nukwa ahan haijawge ay sangloy. Ay zero Thagat pibadi layar na sida doon nga libido. Pagte habane warubra. Jati na ise onthokpanida thoiba sana. Jacob na pagtraso aujupawde ayna topne. Li na pagtabada raisa. Jacob sauna mayambadin jay. Adaydi apay potna langagtoyne. Rasna ay sana Jacob na Najanupa nabidi kang dubase yam usite
ꯑꯩꯅ ꯏꯊꯠꯀꯤ ꯑꯍꯟꯅꯦꯅ ꯕꯦꯕꯥꯔ ꯇꯧꯕꯤꯕꯅꯦ ꯎꯁꯤꯠꯇꯕꯒꯤ ꯋꯥꯗꯤ ꯇꯥꯃꯣꯅ ꯀꯩꯁꯨ ꯌꯥꯜꯂꯣꯏ ꯂꯤꯅ ꯄꯣꯛꯇꯕꯗ ꯎꯁꯤꯠꯇꯕꯗ ꯋꯥꯔꯜꯒꯤ ꯅꯝꯕꯔ 1ꯅꯤ ꯅꯠꯇ꯭ꯔꯥ ꯆꯥꯛꯄ꯭ꯔꯣ ꯔꯥꯅꯤꯅ ꯊꯣꯏꯕ ꯁꯅꯥ ꯆꯥꯛꯇꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯆꯥꯎ ꯏꯃꯥ ꯁꯥꯎꯔꯛꯀꯅꯤ ꯑꯗꯒꯤꯗꯤ ꯑꯅꯤꯃꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯆꯥꯕ ꯂꯣꯏꯗꯨꯅ ꯃꯥꯏ ꯃꯥꯏ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ ꯏꯜꯁꯤꯒꯤ ꯃꯤꯁꯀꯣꯜ 7 ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯣꯜ ꯕꯦꯛ ꯇꯧꯔꯝꯃꯤ ꯏꯜꯁꯤ ꯁꯥꯎꯔꯒ ꯐꯣꯟ ꯄꯥꯏꯔꯛꯇꯤꯗꯨ ꯀꯩꯒꯤꯅꯣ ꯂꯤꯅ ꯑꯕꯦ ꯆꯥꯛ ꯆꯥꯔꯨꯕꯅꯦ ꯑꯗꯣ ꯍꯥꯏꯔꯝꯕ ꯌꯥꯗ꯭ꯔꯣ ꯑꯁ ꯏꯁꯧꯁꯦ ꯑꯩꯈꯣꯏ ꯄꯂꯦꯝꯒ ꯑꯝꯍꯥꯅꯤ ꯇꯥꯃꯣꯅ ꯑꯩꯁꯦ ꯑꯉꯥꯡꯅꯤꯅ ꯌꯥꯝ ꯄꯪꯅ ꯀꯩꯁꯨ ꯅꯥꯆꯨꯡꯗꯅ ꯈꯜꯂꯤꯕ ꯀꯩꯒꯤꯅꯣ ꯏꯁ ꯋꯥ ꯉꯥꯡꯕꯒꯁꯦ ꯁꯨꯝ ꯍꯩꯒꯠꯂꯛꯑꯦꯀꯣ ꯑꯩꯅ ꯇꯥꯃꯣꯁꯦ ꯄꯥꯝꯃꯟꯕꯒꯤ ꯅꯨꯡꯁꯤꯃꯟꯕꯒꯤ ꯀꯥꯏꯅꯕ ꯉꯝꯗ꯭ꯔꯕꯅꯦ ꯇꯥꯃꯣꯅꯗꯤ ꯑꯩꯁꯦ ꯀꯩꯁꯨ ꯅꯨꯡꯁꯤꯕ ꯌꯧꯗꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯏꯃꯩꯃ ꯌꯥꯝ ꯈꯪꯉꯤꯀꯣ ꯑꯗꯨꯃꯥꯏꯅ ꯀꯔꯤꯝꯅꯔꯛꯀꯅꯣ ꯍꯥꯏꯗ꯭ꯔꯣ ꯑꯣ ꯁꯣꯔꯤ ꯇꯥꯃꯣꯗꯤ ꯑꯩꯒ ꯇꯣꯛꯅꯔꯁꯨ ꯀꯩꯁꯨ ꯋꯥꯕꯤꯔꯣꯏ ꯁꯛꯍꯦꯟꯕꯤ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯏꯁ ꯑꯩꯕꯨ ꯅꯪꯅꯗꯅ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯁꯦ ꯂꯩꯔꯤꯗꯨꯗꯤ ꯑꯩ ꯂꯣꯏ ꯈꯪꯖꯥꯅꯤ ꯀꯅꯥ ꯂꯩꯔꯤꯕ ꯀꯨꯛ ꯑꯣꯏꯕꯤ ꯇꯣꯟ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯂꯩꯗꯥꯏꯅꯦ ꯂꯤ ꯋꯥꯍꯩꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯉꯛꯄꯁꯨ ꯐꯥꯎꯔꯝꯃꯤ ꯅꯪꯗꯤ ꯇꯣꯟ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯉꯛꯄ꯭ꯔꯥ ꯉꯛꯇꯦꯗ ꯁꯨꯝ ꯀꯃꯥꯏꯅ ꯈꯪꯂꯤꯅꯣ ꯍꯪꯕꯅꯦ ꯈꯪꯉꯤꯅꯤ ꯀꯩꯅꯣ ꯇꯥꯃꯣꯅ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯅ ꯀꯩꯗꯧ ꯈꯪꯂꯣꯏ ꯁꯦꯁ ꯑꯉꯥꯡꯁꯦ ꯌꯥꯝ ꯁꯤꯡꯒꯠꯂꯦꯀꯣ ꯋꯥꯆꯤ ꯉꯥꯡꯀꯅꯨ ꯇꯣꯟ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯁꯦꯡꯅ ꯍꯥꯏꯌꯣ ꯇꯥꯃꯣꯒ ꯈꯪꯅꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯤꯁꯨ ꯑꯗꯨꯝ ꯅꯛꯅꯔꯛꯏ ꯇꯣꯟ ꯍꯥꯏꯁꯦ ꯈꯪꯅꯕ ꯊꯥ 1.5 ꯃꯈꯥꯏ ꯑꯗꯨꯃꯥꯏꯅ ꯁꯨꯔꯝꯃꯅꯤ ꯑꯗꯣ ꯃꯥꯒ ꯀꯣꯏꯅꯕꯗꯤ ꯅꯠꯇꯦꯀꯣ ꯀꯣꯏꯅꯧ ꯍꯥꯏꯔꯣ ꯑꯣ ꯃꯤꯅ ꯍꯥꯏꯔꯛꯂꯤꯗꯨꯗꯤ ꯆꯨꯝꯗꯤ ꯆꯨꯝꯃꯦꯗꯅ ꯁꯦꯁ ꯌꯥꯗꯦꯀꯣ ꯁꯤꯌꯥꯏꯗꯤꯒ ꯌꯥꯝ ꯊꯝꯃꯤꯀꯣ ꯇꯥꯃꯣ ꯅꯪ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯑꯩꯕꯨ ꯅꯪ ꯅꯨꯡꯁꯤꯗꯦ ꯍꯥꯏꯈꯤꯕ꯭ꯔꯥꯅꯦ ꯍꯥꯏꯗ꯭ꯔꯁꯨ ꯅꯪꯒꯤ ꯃꯑꯣꯡꯗꯨꯅ ꯅꯨꯡꯁꯤꯔꯛꯇꯕ ꯃꯥꯜꯂꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅꯤꯡꯂꯗꯤ ꯐꯣꯅꯦꯛ ꯁꯦꯠꯂꯣ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯇꯝꯃꯣ ꯆꯤꯟꯒꯟꯒꯅꯨ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯕꯦꯕꯥꯔ ꯀꯥꯏꯒꯅꯨ ꯁꯨꯕ ꯅꯣꯝꯕ ꯇꯟꯒꯅꯨ ꯏꯀꯥꯏꯒꯅꯨ ꯊꯣꯡ ꯊꯥꯛꯄ ꯍꯩꯌꯣ ꯍꯣꯏ ꯅꯪ ꯍꯧꯖꯤꯛꯄꯨꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯗꯣ ꯑꯩꯁꯨ ꯅꯪ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄ ꯉꯥꯏꯈꯤꯗꯣꯏꯅꯦ ꯏꯜꯁꯤ ꯁꯥꯎꯅꯤꯡꯅ ꯐꯔꯦ ꯇꯥꯃꯣꯒꯤꯁꯦ ꯑꯩ ꯄꯥꯝꯂꯛꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯉꯁꯤꯗꯒꯤ ꯄꯥꯎ ꯐꯥꯎꯅꯔꯣꯏꯁꯤ ꯏꯜꯁꯤ ꯑꯗꯨ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯈꯤ ꯂꯤꯁꯨ ꯅꯣꯛꯃꯤ ꯑꯗꯨꯝ ꯐꯣꯟꯗꯨ ꯃꯈꯥ ꯇꯥꯅ ꯇꯧꯔꯨꯗ꯭ꯔꯦ ꯀꯩꯁꯨ ꯈꯟꯗꯕꯒꯤ ꯃꯑꯣꯡꯗ ꯇꯨꯃꯤꯟꯅ ꯇꯨꯝꯃꯒ ꯂꯩꯈ꯭ꯔꯦ ꯏꯜꯁꯤ ꯑꯉꯥꯡꯁꯨ ꯌꯥꯝꯅ ꯑꯣꯏꯔꯤ ꯇꯤꯟ ꯑꯦꯖ ꯃꯇꯝꯒꯤ ꯍꯧꯅꯕꯤ ꯃꯤꯀꯤ ꯂꯥꯏꯀꯤꯗꯦ ꯆꯤꯟꯁꯨ ꯌꯥꯝꯅ ꯀꯜꯂꯤ ꯏꯅꯥ ꯈꯨꯟꯕ ꯃꯆꯥꯒꯤ ꯍꯧꯅꯕꯤ ꯁꯛꯁꯨ ꯈꯔ ꯇꯥꯈꯠꯆꯩ ꯂꯤꯁꯨ ꯅꯣꯡꯃꯗꯤ ꯏꯜꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ ꯁꯣꯝꯗꯅ ꯖꯦꯀꯣꯕꯅ ꯇꯣꯟꯗ ꯐꯣꯟ 10 ꯇꯧꯔ ꯐꯥꯎꯕ ꯁꯨꯡꯄꯥꯏ ꯄꯥꯏꯕꯤꯔꯛꯇꯦ ꯖꯦꯀꯣꯕꯅ ꯆꯥꯎꯗꯕ ꯑꯩꯅ ꯆꯥꯎꯗ꯭ꯔꯦ ꯄꯤꯛꯇ꯭ꯔꯨ ꯍꯩꯅꯤꯡ ꯃꯔꯨ ꯃꯥꯅ ꯑꯣꯏꯅ ꯆꯥꯎꯁꯤꯜꯂꯦ ꯐꯣꯟꯒ ꯄꯥꯏꯔꯛꯇꯦꯅꯦ ꯃꯁꯦ ꯄꯥꯏꯗꯨꯒ ꯇꯣꯛꯆꯧꯅ ꯗꯔꯀꯥꯔ ꯇꯥꯗꯦ ꯊꯕꯛ ꯍꯟꯖꯤꯟꯍꯟꯕꯤꯒꯦ ꯈꯟꯕꯅꯤ ꯁ꯭ꯌꯥꯂꯥ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯐꯤꯂꯝꯒꯤ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯥꯛꯅꯔꯦ ꯂꯩꯕꯁꯨ ꯔꯥꯖꯀꯤ ꯍꯣꯇꯦꯜꯗ ꯂꯩꯔꯝꯃꯤ ꯗꯥꯏꯔꯦꯛꯇꯔꯗꯨꯅ ꯖꯦꯀꯣꯕꯀꯤ ꯃꯦꯀꯞ ꯇꯧꯒꯗꯕ ꯅꯨꯄꯤ ꯑꯗꯨ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯎꯔꯛꯇ꯭ꯔꯦ ꯍꯥꯏꯔꯛꯑꯝꯃꯤ ꯖꯦꯀꯣꯕꯅꯁꯨ ꯃꯅꯤꯄꯨꯔꯗꯁꯨ ꯑꯍꯩꯕ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯗꯒꯤ ꯗꯥꯏꯔꯦꯛꯇꯔꯗꯨ ꯀꯩꯁꯨ ꯈꯜꯂꯨꯗ꯭ꯔꯦ ꯍꯥꯟꯅꯗꯤ ꯗꯥꯏꯔꯦꯛꯇꯔꯗꯨ ꯃꯊꯥ ꯁꯥꯔꯝꯕꯅꯤ ꯖꯦꯀꯣꯕꯅ ꯏꯟꯇꯔꯅꯦꯠꯇ ꯃꯅꯤꯄꯨꯔꯒꯤ ꯃꯦꯀꯞꯀꯤ ꯇꯣꯞ ꯑꯥꯔꯇꯤꯁ ꯌꯦꯡꯕꯗ ꯇꯣꯝ ꯂꯥꯏꯁ꯭ꯔꯝ ꯑꯣꯏꯔꯝꯕꯗꯨꯗ ꯆꯠꯂꯨꯅꯕ ꯋꯥ ꯈꯟꯅꯔꯝꯃꯤ ꯁꯣꯝꯗꯁꯨ ꯇꯣꯝꯗꯨ ꯖꯦꯀꯣꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯃꯩꯇꯩ ꯃꯆꯥ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯀꯌꯥ ꯃꯦꯀꯞ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯕꯣꯂꯤꯋꯨꯗꯀꯤ ꯊꯥꯛꯇ ꯇꯣꯞ ꯑꯣꯏꯔꯤꯕ
Jacob lakani haibasidati Tomdi nunghaibagi pangkai leitre. Tomna magi satri mayamda asumna hairami. Ahai mayam, ngasidi mayamda nunghaiba pawam tambige. Tabada angakwasu phawgani. Pahawse tamdringaida mayamda surprise oina tawge. Hawjik pung 10 tari. Drama hek tabaga mi himalakani. Noi mayamsu unahange. Fari ngasidi maida dak yamna taba. Mahing uring leiba miyoisingda karamna kegani haibada taklage ko. Noi mayam ready oirabo. Mayamdu chap manana. Ay sister. Asumna mayamdu masa-masada keba hunarami. Nupina keba haibasitabu pung 2-3 changlibani. Tanjaduda Jacob lai haibaki ingit pirai. Tomsu class tu loidringaida Jacob lakwa okpa thoklami. Anidu celebrity ngakta oirabasu ahanbu unabanina sakhang mai khangnarami. Tomna aigi student mayamsu sir lakpa ngairibani class tu loidri ado manungda sangsi sir. Jacob na mengkau ngase sir ko busi nungaite. Oh yai. Jacob ki bodyguard mayamdu mapanda loina lehore class toriba room aduda changlai. Tomna mayam surprise. Adu haraga Jacob changlai. Mayamdu haraubana lau khungbasu yaurami. Jacob su magi fans singi mamangdadi kadar haikraba nupani. Mayamdugi mamangda momonoktuna yamna fazaba bebar ulami. Amamamta oina khutchoknarami. Photo namsa hairpasingsu harau-harauna photo namnami. Asumna mathang-mathang khutchoknabada ton tapna onthorei. Jacob tahana yengtakai khutu tingthorei. Jacob ngakna ton dengai. Adubu mi mayam leibaduda Jacob nokshinai. Mingge gauge. Khangna hangakpaduda tonsu khumda yadabagi. Ton gawe sir. Oh, nangde aiga selfie namloidro. Tonsu ikaiba sarga nokshinai. Sir, aidi phone da ahungbanina camera make singdi. Jacob su adam nokshinai. Okay. Adudi aigi day namsiko. Adu haraga Jacob na magi phone dagi tonga selfie namlammi. Mayam mangduda phajadre khalaga Jacob na aigi phone dagi noi mayamga amok selfie namse. Mayam su harau na yai sir. Mayam du pulap Jacob da omshilai. Jacob di wangbani na phone da thangalaga smiling face da photo namlammi. Nambalorga Jacob na Tom da harai. Mr. Tom na takview Jacob. Kiloni. Aikhogi makeup artist tu anaba yaubadagi Imphal da laktre. Aduna somga leiba mayam sidagi amaga ahengdagi shooting howdoni. Lakview haigena. Oh yai. Ado timing se somgi class loibaga last yaida. Hoi. Mayam sidagi ahiba makhalaga lakminarage. Jacob prap Tomgi manakta lepaga kilumda yai haibiyo. Atopakada. Oh, sorry. Yani asida jangse. Noi mayam nagi kebada loisinanaba tawro. Kamada anida changlai. Takbiyo. Jacob sofa tu dafam laga. Ton have nupido. Aduene pubiro. Tom shinok laga. Hoi. Masakam fazabani. Enatomi yam chumbani. Fazabati dai nateda. Mayam dudi haruno. Numai kiroi. Tondu. Jacob ngahak kay haisige khanjanai. Nokmi. Imanaba amana yamna pamjabani. Aduinida. Oh, yani. Ay horen class loibaga hairage. Ado tha kya mu changani khangbibra. Tha ma hinda wali. Oh,
ꯌꯥꯅꯕ ꯏꯁꯤꯜꯂꯒꯦ ꯀꯩꯒꯨꯝꯕ ꯑꯩꯅ ꯐꯔꯛ ꯇꯥꯔꯁꯨ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯤ ꯊꯥꯖꯔꯛꯀꯦ ꯍꯣꯏ ꯁꯣꯝꯅ ꯐꯔꯛ ꯇꯥꯔꯁꯨ ꯑꯇꯣꯞꯄ ꯃꯤ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯇꯣꯟ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯇꯣꯝꯁꯨ ꯅꯣꯛꯂꯒ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯑꯩꯃ ꯀꯣꯐꯤ ꯅꯣ ꯑꯩ ꯌꯨꯝꯗꯒꯤ ꯆꯥꯛ ꯆꯥꯔꯒ ꯂꯥꯛꯆꯔꯕꯅꯦ ꯀꯥ ꯍꯦꯟꯅ ꯆꯥꯁꯤꯟ ꯊꯛꯆꯤꯟꯕ ꯌꯥꯗꯦ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯆꯥꯕ ꯊꯛꯄ ꯌꯥꯝꯅ ꯖꯣꯇꯣꯟ ꯇꯧꯕꯤꯔꯝꯒꯅꯤ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯕ ꯗꯥꯏꯇꯤꯡ ꯇꯧꯗ ꯌꯥꯗꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯥꯏꯗꯣꯛꯆꯈ꯭ꯔꯒꯦ ꯌꯥꯅꯤ ꯑꯩ ꯃꯄꯥꯟ ꯐꯥꯎ ꯊꯤꯟꯗꯣꯛꯆꯒꯦ ꯇꯣꯝꯅ ꯖꯦꯀꯣꯕꯄꯨ ꯃꯄꯥꯟꯗ ꯊꯤꯟꯗꯣꯛꯄꯤꯔꯨꯔꯦ ꯇꯣꯟꯗꯤ ꯋꯥꯈꯜꯗ ꯊꯑꯣꯏꯅ ꯑꯩ ꯄꯥꯟꯅꯕ ꯂꯥꯛꯏ ꯑꯣꯏꯔꯝꯅꯤꯌꯦ ꯈꯨꯠꯎ ꯌꯥꯝ ꯊꯥꯡꯗꯣꯔꯤ ꯃꯁꯤ ꯅꯨꯄꯥꯁꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀ꯭ꯂꯥꯁ ꯂꯣꯏꯔꯗꯨꯅ ꯃꯍꯩ ꯊꯣꯛꯅꯈ꯭ꯔꯦ ꯇꯣꯝꯅ ꯇꯣꯟꯅ ꯏꯆꯦ ꯅꯪ ꯑꯝꯇ ꯑꯩꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯑꯣ ꯑꯍꯣꯏ ꯏꯆꯦ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯄꯣꯠꯆꯩ ꯍꯥꯞꯆꯤꯟꯅꯗꯨꯅ ꯆꯠꯅꯈ꯭ꯔꯦ ꯇꯣꯟꯁꯨ ꯄꯣꯠꯆꯩ ꯍꯥꯞꯆꯤꯟꯕ ꯂꯣꯏꯔꯗꯨꯅ ꯇꯣꯝꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯏ ꯏꯆꯦ ꯍꯌꯦꯡꯗꯒꯤ ꯅꯪ ꯑꯩꯒ ꯃꯦꯀꯞ ꯆꯠꯄ ꯍꯧꯔꯗꯣꯏꯅꯤꯀꯣ ꯌꯨꯝꯗꯁꯨ ꯏꯃꯥ ꯍꯣꯏꯗꯁꯨ ꯍꯥꯏꯔꯝꯃꯣ ꯊꯥ ꯑꯃ ꯍꯦꯟꯒꯅꯤ ꯖꯦꯀꯣꯕ ꯍꯣꯏꯒꯤ ꯐꯤꯂꯝꯒꯤ ꯃꯦꯀꯞꯅꯦ ꯁꯨꯇꯤꯡ ꯂꯩꯕ ꯈꯨꯗꯤꯡ ꯆꯠꯇꯣꯏꯅꯤꯀꯣ ꯇꯣꯟ ꯈꯨꯝꯗ ꯌꯥꯗꯕꯒꯤ ꯍꯣꯏ ꯏꯆꯦ ꯐꯔꯦ ꯄꯣꯠ ꯆꯩꯗꯤ ꯑꯩꯒꯤꯗꯒꯤ ꯄꯨꯔꯁꯦ ꯑꯇꯥꯡꯕ ꯄꯨꯗ ꯌꯥꯔꯣꯏ ꯕ꯭ꯔꯁ ꯀꯩꯀꯥꯁꯨ ꯑꯩꯒꯤꯗꯒꯤ ꯂꯣꯏ ꯇꯧꯔꯁꯦ ꯍꯣꯏ ꯏꯆꯦ ꯌꯥꯔꯦ ꯆꯠꯂꯣ ꯇꯣꯟ ꯑꯣꯐꯤꯁꯇꯒꯤ ꯊꯣꯛꯂꯛꯏ ꯍꯔꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯂꯝꯕꯤꯗꯨꯗ ꯃꯇꯣꯝꯇ ꯃꯔꯨꯝ ꯁꯣꯜꯂꯤ ꯃꯍꯥꯛ ꯊꯤꯌꯦ ꯆꯩꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯀꯌꯥꯃꯨꯛ ꯂꯥꯟꯈ꯭ꯔꯒꯦ ꯃꯥꯅ ꯑꯩꯕꯨ ꯃꯤꯆꯤꯟꯖꯩ ꯁꯥꯗꯅ ꯑꯁꯨꯛ ꯑꯣꯜꯂꯤꯁꯤꯕꯣ ꯐꯠꯇꯦꯗꯀꯣ ꯂꯥꯏꯃ ꯉꯥꯡꯅ ꯂꯥꯛꯄꯗꯨꯅ ꯑꯣꯛꯇꯣ ꯑꯃ ꯈꯥꯝꯂꯒ ꯇꯣꯟꯗꯨ ꯆꯠꯈ꯭ꯔꯦ ꯃꯃꯥꯒꯤ ꯍꯣꯇꯦꯜ ꯌꯧꯕꯒ ꯃꯊꯥ ꯁꯥꯅ ꯐꯝꯗꯨꯅ ꯂꯩ ꯃꯦꯝꯆꯥꯅ ꯑꯩꯃ ꯀꯩꯗꯧꯔꯒꯦ ꯍꯦꯛ ꯂꯥꯛꯄꯒ ꯃꯪꯂꯤꯗꯨꯕꯣ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯇꯣꯟꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯌꯦꯡꯗꯒꯤ ꯁꯦꯂꯨꯟꯒꯤ ꯏꯆꯦꯗꯨꯒ ꯐꯤꯂꯝ ꯁ꯭ꯇꯥꯔꯒꯤ ꯃꯦꯀꯞ ꯇꯧꯕ ꯆꯠꯂꯅꯤ ꯃꯦꯝꯆꯥ ꯄꯥꯎꯗꯨ ꯇꯥꯕꯗ ꯍꯔꯥꯎꯖꯅ ꯑꯩꯃ ꯐꯔꯦꯗ ꯆꯠꯂꯨ ꯇꯣꯟꯗꯤ ꯃꯃꯥꯅ ꯍꯔꯥꯎꯖꯕꯗꯨ ꯎꯕꯗ ꯃꯈꯥ ꯇꯥꯖꯔꯨꯗ꯭ꯔꯦ ꯍꯣꯇꯦꯜ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯆꯥꯛꯈꯨꯝ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯅ ꯖꯦꯀꯣꯕꯇꯤ ꯃꯥꯒꯤ ꯍꯣꯇꯦꯜꯒꯤ ꯔꯨꯝ ꯅꯝꯕꯔ 50 ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯇꯣꯝꯇ ꯄꯪꯅꯣꯛꯇ ꯅꯣꯛꯏ ꯃꯥꯅ ꯅꯣꯛꯏꯉꯩꯗꯨꯗ ꯔꯣꯖꯔꯗꯨ ꯋꯤꯁꯀꯤꯒ ꯆꯥꯅꯕ ꯈꯔꯒ ꯄꯨꯁꯤꯜꯂꯒ ꯆꯪꯂꯛꯏ ꯏꯃꯥ ꯖꯦꯀꯣꯕꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯏꯃꯥ ꯀꯩꯅꯣ ꯔꯣꯖꯔꯅ ꯑꯁ ꯀꯩꯅꯣ ꯅꯇꯣꯝꯇ ꯂꯥꯏꯒ ꯎꯅꯔꯕꯣ ꯄꯥꯈꯠꯂꯨꯔꯦ ꯃꯔꯝ ꯂꯩꯗꯅ ꯅꯣꯛꯆꯕ ꯔꯣꯖꯔꯅ ꯋꯤꯁꯀꯤꯗꯨ ꯒ꯭ꯂꯥꯁ ꯑꯅꯤꯗꯨꯗ ꯍꯩꯔꯝꯃꯤ ꯑꯃꯃꯝ ꯂꯧꯔꯒ ꯆꯤꯌꯔꯁ ꯋꯤꯁꯀꯤꯗꯨ ꯈꯔ ꯊꯛꯂꯒ ꯔꯣꯖꯔꯅ ꯀꯩꯗꯧꯔꯒꯦ ꯅꯣꯝꯃꯤꯗꯨꯕꯣ ꯖꯦꯀꯣꯕꯅ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯔꯣꯖꯔꯁꯨ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯑꯣꯀꯦ ꯖꯦꯀꯣꯕ ꯍꯧꯖꯤꯛꯁꯨ ꯅꯣꯛꯃꯤ ꯋꯤꯁꯀꯤꯗꯨ ꯆꯤꯡꯂꯒ ꯂꯩ ꯔꯣꯖꯔꯅ ꯑꯗꯨ ꯌꯧꯔꯗꯤ ꯄꯛꯇ꯭ꯔꯦ ꯖꯦꯀꯣꯕꯅ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯌꯦꯡꯉꯛꯏ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯈꯥꯎꯗꯨ ꯂꯪꯁꯤꯜꯂꯛꯏ ꯇꯣ ꯔꯣꯖꯔ ꯈꯥꯎꯗꯨ ꯑꯣꯛꯂꯝꯃꯤ ꯑꯗꯨꯒ ꯈꯥꯎꯗꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ ꯖꯦꯀꯦꯠ ꯑꯣꯏꯔꯝꯕꯗꯨꯗ ꯂꯧꯊꯣꯛꯂꯒ ꯂꯤꯠꯁꯤꯟꯖꯩ ꯄꯣꯁ ꯇꯥꯔꯕ ꯚꯥꯏ ꯖꯦꯀꯣꯕ ꯃꯣꯡ ꯍꯥꯗꯅ ꯌꯨꯗꯨ ꯊꯛꯅ ꯇꯥꯔꯦ ꯑꯩꯅ ꯂꯩꯔꯛꯄꯕꯨ ꯄꯣꯁ ꯇꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯇꯣꯟꯒ ꯑꯍꯥꯟꯕ ꯗꯦꯠ ꯆꯠꯄꯗ ꯂꯤꯠꯊꯒꯦ ꯖꯦꯀꯣꯕ ꯌꯨꯗꯨ ꯈꯪꯉ ꯍꯥꯏꯔꯝꯃꯤ ꯔꯣꯖꯔꯅ ꯀꯃꯥꯏꯅ ꯊꯩꯅꯣ ꯖꯦꯀꯣꯕ ꯏꯁꯧ ꯍꯧꯔꯛꯏ ꯖꯦꯀꯦꯠꯇꯣ ꯄ꯭ꯔꯞ ꯂꯧꯊꯣꯔꯛꯑꯣ ꯀꯩꯗꯧꯔꯒꯦ ꯃꯩ ꯊꯥꯗꯣꯛꯀꯦ ꯑꯩꯒꯤ ꯑꯣꯏꯈꯤꯕ ꯄꯣꯠ ꯑꯃꯠꯇ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯔꯣꯏ
Jacob mamito perap na yung nga Ton. Ngayon na pagi tolo, ha? Natay mada atumay na hainu Koino, ay tamo su koino na ba? As, ay na haiti ay gihabane, nuy tamo ginati. Nang na yung ondaki kiyam halata na. Ohan gira halura natay mani walore. Hoy, tamo na su like di jaba mali. Ton su tamo da like di jaba ne. Ay su ton da like jaba hore. Jacob yudu amuktang da gragra chingsilaga machin gatu satay tulaga. Noi like jagira sorry darga tadi. Ay de do ni pido. Sure naikini.